Manipur popi pami paktak na nathagalagi was thinge harbade lawmi singda ganja thabi ayab pitok pakhaktan oigani haina nap ki additional ASPTS Brinda na fongdokre Imphal West ki mayang langsing tamangda 33/11 kV power service station na mangasi Chief Minister nongthum biren sangga aduna niam da kusin nakre Oza sing da tare suape PW matang sang silab kongjang gi waroi sin chayola sige manung da lengak na purak trabati desam na kongjang sang silaga ni hana lauthok rei Amasung laibaga sige loiraba athlete listing mari hen sarugi adana kumalampak main stadium da nifu matoirak sub national master athletics championship chief minister en viren hodok rei Kurumjari adom na miyang tabi rabis impact news ne hauze pungja aspaw gi maruyo pausing miyam de pijari Manipur popi pambi paktak na thagalik le bas thing ge harbade lawmi sing da ganja thabi ayab pitok pakhaktan oigani haina nap ki additional SPTS Brindan fongdokrai Wafam Singasi Permaculture Alliance Manipur Palm Amadi State Ayush Society and in Sinduna Kumalampak Youth Hostel Pangto Kibano Magioiba Seminar on Cannabis Cultivation in Manipur Prospects and Constraints da Fongdokibane Brindana Makata and Fondo Kibada, Sahi Karas, the Manipur Popiasi, Police Yosin Bangam, the Bachinglon Kad, Umang Kotuk to Napak and Tarakli, Masina Akoi Kalda, Chown Akai P. Matak the Poppy, Tab, the Seasonary Chemical Fertilizer, Kasina, Tampak Lebemio Kadasu, Makal Makakagi, Laina, Torno, Machakama, Ohele, Masimaruina Chingiba from Single Lady Kunja Singa, Makogi income, Oibiaba, Topatabak, Lerek Tabamade, Lamit Hong Nataicha, the Basinani, Fondoki. Ganja thaba si sen khwaidagi changdaba madi state sida income chawna lakpa yaba pambai mani medicinal plant oina sijinabagi matakta ganja pambi dagi cosmetic item yauna makal makha kya gi kanarbu polam kya puthokpa yai fongdoki Seminar adu busiliba pamgi convener mutum churamani na hai Manipur hauze ganja si loan yade haijarabasu sahi khuding ilupa crore lishing mari henbagi ganja se lot na mapalam da thadokli thingba ngamloi da mawong da masa matanta horakliba pambi ase loan yaba mawong da thanba mathau tare maramasina lainga kasina lakadar assembly mi from the ganja thaba yahan na ba achet pa fire pama lobi ga dabni habi wafam thamlaki Catchment area da lay mayam sila ngasai weedicides, pesticides, fertilizer and salt mayam sila loy na akoy da samthare ineba thereby opisa da ba mafam si hek mafam si lay ba hingba mi chingna loy na magsi akoy loy chari ba na sigi chemicals mayam ngasi akoy da lay ba stage yam alarming oi ba aduga sigi poppy cultivation si mamang sahi da thagi ba sidagi handak na mo exponentially hengat bi ba specific data lay tri buji powder unfortunately maramdi yam interior oi banina sing khong lambi bo leite ba loknung da sangaga loknung sida hoina gari thawrga sangba mafam da thaba mayam no bu gawri ba certain militant groups poppy group poppy cultivation sida poppy gi narco gi kaino sida cartel sida yam sangna nexus sam sangna le catchment area da lay mayam sida ngasai weedicides pesticides Mayang Langsing Tamangda 33/11 kV service station mangasi Chief Minister Nongthung Biren Sangakre Housing Lady ba BJP na luching ba lainga kasina Human Resource Development hen pungning changi miyam gidamak sanggot sagat pa infrastructure singda corruption na harba miyoy singna laishil labade laibak mangnan yu machak oi haina Chief Minister Nongthung Biren Fongdokre Manipur State Power Distribution Company Limited MSPDCL gi miyeng makhada Imphal West ki manung chan Mayang Langsing Tamangda nauna saba 33/11 kV service station Chief Minister Nongthung Biren Maikum Hangdoki Thauramatu the Power Minister T.S. Bishwajit MSPDCL gi Chairman L. Susindro Maitai Lamsang Kendra gi MLAS Razen MSPDCL gi MD L. Priyo Kumar Yaun company si gi makok tongbo official kyan sarugyaki Thauramatu ko marilerena Chief Minister Nongthung Biren Makata na hai kibada sahi ahum phajil kadaroba BJP na luching balenga kasina state si gi chakot thaurangi lamda kumang sauksina sangshilakli lenga kasina mamang da hana tarum da mawong da Union Public Service Examination aspiring candidates singda scholarship pi do na makoy na pamjab lambi da chatna na bagi mateng pi ba hokre lenga kasina rural economy fagalan na ba hena chakot pa state ma ohen na
ba sangshili status gi mai masing tambagi lamda lainga kasina chief minister school fagalansi mission gi saruka mawaina model school humpu mars paupi manungda hangdok na ba thaurang loire hauzik leiri balenga kase miyam gi support phangli loinana makha taba hena phaba thabak paikhat na ba miyam gi mateng tangai fadri haina chief minister na phongdoki nakalam romda ngasi nauna hangdok leba power substation ase maming tagi hangba ohendana na ba mari lena ba authority na ningthina yengsin na ba hairaduna chief minister na hauzik leiri balenga kase miyam gi damak leiba lenga kamani haina phongdoki aduna afaba society ma pot ke haragade project grassroots ge khoina afaba semata free da corruption yawda bida nepotism wasat wanom leta bida tamna society sangol pada akhoi society amna amamna pura mamma le me me na kange nunggang kidang mamba da koi mapan thokong amnaram de nunggang kidang mamba da aigi puroi bai cha aigi cha nupi halapta bada phamunga yumda leibang amnaram de me amna panic situation amada koi sile ramina akhoi si amna unrest hoiba society amada le ramda aduna akhoi mang chatkadabri somsat chatna dum phairaga le ramda chakhut paina chakhut pasidi mi chakhul kana chakhut kadabri aduna akhoi gi infrastructure akhoi gi di human base koi no si toliba difference category da skill development laikai da leiriba isan isa sing imai ben sing aduga masa gi qualified or sing se mana pamba sing from mana haigada sing from training piba loan piba madugi paisa akhoi support over manipur gumba apikpa space sidi chakhut pa se akhoi khodak ka chakhut pa ngamani rural economy phajana phala maram de akhoi gi imai bel sing nupi maruina subunu ma yam kalli honna ba yam kalli akhoi gi nupa sing honna ba kalli nangai akhoi na space moi gi dam ka honna na bagi mafam moi bu support to win na bagi poto leiram da bagi wan Thauramadu mari lenana Power Minister Thongam Bishwajana phongdokibada BJP na luchingba lainga kasigi yumthong kuding pung kunmari quality level mai fangan na pandam khumang yang sangsilli ngasi hangli power substation sina khul manga gi consumer chatruk mai fangan ngam lagane status gi mai pham pagan na pandam da mini hydroelectric project kya sem na tender kaukre masida sunatana Ministry of Renewable Energy gi makhada yumthong kuding gi kilowatt manga gi renewable energy sungba ngam na ba sada putra subsidy piri masigi khudong chaba miyam na law na ba hona biyo power department yumthong khuding prepaid meter pan na ba pandam da meter lakani laina na ba thaurang tauri status gi census village pumba hauzik leiri balenga kasina mai phangba ngaman kre BJP na luching balenga kasina chai ahum gi manung da status gi chawkhat tharang gi lamda paikhat li bathabak sing asi mamang da leram balenga singna kari gi toram dabano social upliftment gi oiba thabak thoram mamang da leram balenga singna kari gi paikhat lam dabano haina minister Bishwajit na hunnu da ngangki ngasi mo hona ribasi prajamayang khudimakta yumdong khudimakta khoina power gi akoi connection piba lona na koi quality gi power haibadi 24/7 pina bagi target amada koi lakchabani aduga ngasi punna akoina kana ba phangadaro pigadori basi akoi punna 600 consumer gumbadi akoi kana ba birani haibase akoi prajamayam da ngasi ma koi jawthongna haiba ngami global industrialization aduga socio economy gi akogi leiriba ahongba ama purakna ba khona bada power se tuki matik darkar lei mioi bana masi yang khale yumdong khudimaki darkar lei basi mai gi darkar lei Lainga ke oza singda taretsu pe pidawi mayok ta hauzik oza singna changchile be khongjang ase sayola sigi manung da lainga na warosin purak trabadi lainga ki mathakta desamna mahiroi khunai galoina na akan ma khongjang kya changchile ga hana section wa thamlakli wafam ase mahiroi lu basi anu president hoina wasak laukraba n edition phongdor ki bane sana konung da pangthokpa kumjali singani kunithoi faw desam gi thopu ga singbu laisem sana zawbuna wasak laubu thoram da edition makha taraduna lainga na topam thokpu thabak sing matam chana tawrak tabana oza sing lambi da thorok tano khongjang sangchin ba horakle khongjang asina mar moiraga college ki mahiroi sing lairik tamba phangdaba ki mathakta class 10 ba 12 thak da ba mahiroi sing so examination boycott torakadra haiduna lairik pabada sarang na ba ma lehelle phongdoki thoramadu ko mari lenen laisam sana jawbna hai horakle ba narol sing na mama lebak nungsiba matamda lamdam asigi aseng ba lamit tumit puwari masak mona khanglaga leibak nungsibi mathau tare chinna khakta leibak nungsibi saba kyana leibak ki luching ba oirak pa ngasidi lamdam sigi miyam na luching ba thajabagi changsu nongma noge thajadabagi changsu nongma nomagi hengalak le have wafam thamlaki
government ki sigum section daba matam chana thobak tawdaba thong sing sina mahiro sing street tholak matam da thorak liba mahiro sing dubu amuk mahi masing tamning daba mama mapana warak daba gi mawong da amuk hairakani mamang thakta judum machin na thokna masi phongdo kiba laikhrabani sigum masing se mahiro sing si street ta thola aga lambi da thoga protest tongning de akhoi lambi da thola aga dharna phamning de rally chatning de mahi masing ning thina tamaga akhoi yamna ingna chingna leiba adugu mu khunai ma oihaninge mahiro sing street ta thola aga protest tawba natranga tawdaba haibase manipur government na lawrak liba thangak liba khongthang lawrak liba ware phit lawrak liba phirep sing do depend tawi haiba wafam se masi mai thamjaninge academic calendar sing ngak ngamgadaba mawong amada laihananaba mahiro sing amadi manipur gi tungi miyam gi khallaga solution ama khungang changsil liba oja sing amadi manipur government ki marakta solution ama khak masi goi poraknaba phona biu Manipur ke tampak lamdam da lairiba kanglai cha singna mitop miyan ge lining salurub matung da sanamai lining da amuk hanjilak kibage nifutarelak suba nongkrang ihan magi thoram ngasi lilung turel irong da puwari gi liklam matung ina pangthokrai thoram madu lying tau sanamai thawal kanglup SYDS Santipur lilong amasung imai moinu ira thawni lup lilong na sindun pangthokibani thoram madu da allaman imai belamadi na kyana lilung turel gi irong da irup laba matung da salai taret ki ibudau singda haikat laikat tamki hiram masigi matang da lying tau sanamai thawal kanglup ki wangang loi laisram poirei to na phongdor kibada Manipur pan kibaning thau pamhai gi haktak takanglai sa singbu namduna sanamai lining thadok laga nongkrang masa pahenduna lilong turel gi irong da kumza lising ma chatret kunmapan gi watching gi thanil numita ramandi lining sat lagi hana wasak handun irup hanki kanglai gi asengba lining oiba sanamai lining mo thadok ningdaba maichau singna mapok taret lakti irup wasak ngak laga nongma henba numitagi kanglai lining da amuk hanjin ma haiduna ning thauga yanaki badugi matung ina kumza lising ma champon humbutra mari gi February taruk firen gi thanin numita wasak matam loi kiduna puwari gi matung ina matam madu gi ning thau parai hanbara atopa maming okendrajit masa magna luching duna nongkrang ihan bagi thoram pangthok tuna kanglai cha singbu anam mahasu badagi koktok chamthok tuna lebaga sigi lining sanamai lining da hanjin le haina lauthok ki hana phongdorki Lainau sanami thogun kanglupna kanglai miyam salai cha singi mafamda paujel ama thamjaningi madudi sangkraba matam asida lainau sanami thogun kanglupna chenja chongjaramba du ngasidi thoi naha kaya ama lup kaya amana ngasidi laikai gi khungang kaya amada ningkhadaraktana thoi sanami lainingi hingat ihau asida mayam punamak saruk yaminaba asida lainau sanami thogun kanglup ki oina yamna nungai jabadu leijai aikoi punna nongkrang ihan minare hairakanda ahallamanna takpiramagi matungina anam mahachuba amadi thamai ba kaya se kokthok chamthok kandadi aikoi loina punminna ba yarakani haina takpiram ba kaya aduna lainau sanami thogun kanglup ngasi thauramse lepna pangthok chabani Loktak Inland Waterways Project asi mamang da leramba lengak na kumza lisingani manga tarukta haudok lama project ni hausik lede belengak asina project asi thang gamadi Loktak akoi da lede miyam gi khanduna hangdok na ba khotna bani Loktak Development Authority gi chairman L Susindrona sengdorakli pawmi singa unaba mada Susindrona field report khangdana mioi kharana miyam da aran wofam sanduk libasi tawbigano Loktak pat taru tanana thambai bisi LDA gi amata ngara pandam ne nambul turel dagi laku phatabi sing Loktak pat yodringai da sengdok na pandam da Environment and Pollution Control Board ki maikai dagi marilena ministry da proposal thakre thabak tawdana leramba Loktak Inland Waterways asi mapung fana thabak tawna pandam da LDA na Ministry of Shipping and Transport da excavator machine khara pibina na haijabada yabiraktu na machine khara leire phongdoki Loktak tanga faba mioi singna nga fabio sahi kya gi mamang dagi Loktak pat leiba ising lambi asi thingduna mak mioi khara rajniti goiba khudong chaba lawna na man mong da miyam da wafam thamliba si tawbi ganu haibu wafam thamlaki court ki athing malai leina tawi adu wetland ki athing malai leina adu tawi aibana chingma mayama sum masi yam laibak thibane ba karino ha gana court na thingi si maram si karigino ha gana court si all India gi oina all world gi oina wetland gi oiba problem am leba wetland jing je kande ya de haibane ba adu Loktak haiba posi Manipur gi oina wetland da kwai chawa pot abane ba Manipur gi achaw khroba sum Loktak si kande ya de haibu ka ki court gi nang na tawningi ba thaba khodimak LDA na paikhaningi ba thaba khodimak natraga ne any department na painingi ba paikhaningi ba Loktak ta tawgado thaba khodimu hana prior lip ama hana low haibane ba ayaba ma hana low haibane ba adugi
ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏ LDNꯁꯨ ꯃꯣꯏꯅ ꯌꯥꯏ ꯍꯥꯏꯔꯀꯥꯟꯗ ꯇꯧꯔ ꯂꯣꯏꯔꯦ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯣꯛꯑ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯞꯇ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯄꯨꯊꯣꯛꯇꯅ ꯄꯦꯅꯦꯜꯁꯤꯡꯅ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯉꯥꯡꯍꯟꯅꯤꯡꯗꯦ ꯇꯧꯍꯟꯅꯤꯡꯗꯦ Kangfal lambi leitaba karangda Loktak Development Authority LDN Inland Waterway Transport ki thabak paikal lagani haribasi afaba khongthang amani maramasina thabagas mafung fana sagut kani haina Karang Inland Development Organization ki chiro lamana hairi Mission Organic Value Chain Development for Northeastern Region ki makhada leriba Manipur Organic Mission Agency Moma ki miyang makhada khangat labalau mi sing na tha ki ba organic ki mahi marong sing lokwa hokre Kaksing District ki manung chan ba Kaksing Mangzing amasung Kianasing area da lomi chahum lom na lam hectare Tararom da tha ki ba yangang ngasidagi hona lokwa hokre Mahi marong lokwa ki thoram da Moma ki Project Director K Devdutta Sharma na Luching team mana chatuna hakteng na yengshin ki mai morong dok ki thoram ma mari lena na Kaksing Organic Producer Company ki chairman Naurem Achauban hai Kaksing Organic Producer Company is a Mission Organic Value Chain Development for Northeastern Region scheme makada dryer machine yaw na company ki thabak thoram pangthok na ba hona bada achauba senthang fangdu na company is na organic ki oiba yangang puthok na ba kan honari company is na puthok mai marong sing mathang sai Thana naba maru char khauraba matung da lemoriba pothok sing adu malem gi kaithelda yauhan naba hona gadori asu ma khudong chaba kya mama yauna lenga ki mari lena ba loisang sing amasung meut sing na tengbang bagi damag Kaksing Organic Producer Company ki maikai digi hainingai leitana thagat phongdok le wa fam su ma thamlaki Sarkar na Mission Organic Agency Government of Manipuri Horticulture na pirak pa singa do tamta lem na mangandana lamji matang akoi members singa si dei puthong naraga dumain torga thajaban company sika Mission Organic Agency ka koi ka samdaga dodi sahi ani tani haina takpi kumchi lai basina loire adudagi di akoi na tonga na tawja hordong madugi damakta ni akoi na nasai lai bam phamjira koi na sajariba building tonga na low inkhon khara chingmai khara koi engage tawjaraga tohorisi masida proceeding townabagi machine dryer townaba kanganabagi digi soinabagi mayam ama gamena matang pirak pa yana mai damakta koina process tawri aduga piba so horakle piba habadi building gi ahan ba horakle hoji chaurapol bachilakadore construction gi saru aduga processing tawgadaba area yar mark tawdana loire simultaneously jara ngamdabe ni gamin gi di pangkom thokpase koi gi leiriba process gi matungina step by step se adumaina pirak tana hoji kan starting point dani The Manipur Agricultural Produce and Livestock Marketing Habidam the Norma Yoba Public Convention Lamyan Masanglen the Pangtokre, Toromadu All Club Organization Association and Maira Paibi, Akom Lupna Sindu Pangtopane, Toromadu the Saryaki Velubasiki President in charge S. Sanjit Nahai, Kumzali Singani Taratareta, Palambalenga, Nalomi Singi. Sana Kanglon sing sem na ba bill na thamlam ki ba do handa ki lenga ga sina lomi singi yang bidu na ek na onthok pio lamdama sin leriba lomi sing na pothok sing marang kai na putok pangam na ba lenga na lomi sing da ahen ba mi yang chang bio lomi sing na pothok puthok na ba hona ba da awa ba kaya mayok na riba se marile na ba department sing yang sin bidu na lomi sing na theng na riba khudong cha da ba se ko on bio hai ba fam thamlaki lemna pigadaba potu department da leiriba sing asina makoigi sen tanana bo honabada hariba marum rang asi makoina oina tongana yon thokanda makoigi sendan lambi oina chathagi haitar aduga akoigi lomi sinau sing nasu akoigi leiriba tongan ba leiriba department sing asidagi akoigi low singu boga mari leinana leiriba lomi akoigi department sing asidagi kari karamba matamda kari karamba akoigi government gi department gi side tagi lobbi ai pbi ai akoina lawra kana sinabe ai haji akoigi lomi sinau sing asu akoi punna khangmina ba machangi matam chana lomi sinau sing asida any pihanba phangan ba yaba pochai sidi matam chana phangan biu Safe Earth Free Our Free from pollution haiba wakhalolda plastic seasonable leaves amade akoibigi phibam kansi haiba miyam da awareness pi boina Uttarakhand gi lakiba cycle expedition team mangasi Imphal thadokre RS group of Nainital Uttarakhand gi mioi ahumna sab cycle expedition team mase ngarang numidang Imphal thungna kibane makoi gi awareness ase makata na top state singda sandok gun magi damang ase yuk kangla gi Imphal thadoki hauzik fawud team mase numid marifu mangani manungda Manipur yauna state kunithoi cycle thaurure Memorial State and the Union Territory sing so Yosin Kigan Hari. One by the RS group of Nainital na women empowerment have a team da Nainital lay Ladakh Foba cycle to the awareness people Kongchadamasu, Kumzali sing and Tarani Panda, Pangtok Hari. Wanted to clean India
free from plastic. We want to make it, and with that we are creating a record of longest cycling in India and Asia, not only Northeast or not only Imphal, but in all over India, that don't use much plastic, because I know it's tough to decrease it in just one time, but if we can not use carry bags and all, so it is just a start. Vishnupur district ke Moirang manung chanba trong lawi makha maning lekai ward number 6 the leibi cancer patient Sangai Semong bi Bimola da Moirang Kendra Progressive Front MKPF na sel yaw na polam kaya mating pangkray lairabig pangkray makha da leibi say yang kay mathoy sura bi Bimola se matom ta khangpok sanga mat kana yaw da hingli mapuray bi lai kidabig matak tamasa no pa ani leramba dusu amana mangkray amana lai kidre heri MKPF ke founder TA Santina Luchingduna Bimola na Tengnariba awaba da mating oina na sel yaw na chan thang na bagi polam sing amasung electric oxygener na bagi polam sing kusina ki tengbangi thauram madu ka mari lena na TA Santina Moirangi manung de leiba so thawra awana tarab singi da Moirang Kendra Progressive Front MKPF na angam mating pangani fongdoki Bimola na su matam kuina makna awa wadu na lerak pa sida kanana su ngasi pabu karigumba matam mating panglaktri khangau da ngasi mating tawbirak pa si nungai ba fawi hena fongdoraki प्रधान ओनतगा जिलाना अकोई PMA जी YJ की मखादा युम सिबतंग साबीबगी तंजादो सरकारी मियंग आइना मखादा चिंचिंजरी मदुम तंग तौबिरगदी यामना नुंगाइना लेननुगी तंजादो तंग फंगदरा हाइबदुनी आइना सरकारी में केदी चिंचिंजरी बसे नुआना सिदी मयुम पान मे लाइबक थीरब ले नुंगाइब ले याना खंदो हेबा दे ngasi di yamna wakhan si tharau bam su pu Matanga Shada, break a melozake, break a metum the China the novel coronavirus, the CN Kibamigi Massing, Sani Pantaramato Yoki Bagalon and a Mui listing contract Henbana, virus as a positive or they have a pow amade, Manipur Somalim Gitongan to one e pausing, Pudu Lakchage, Impact News, Miging Tadon Lebu. Break a metum the Mambo Amona Taram no Cherium, the bulletin as a Makata, pausing Miam the Pijari. China da novel coronavirus na siyan ki bigi masing chanipantara matho yokre mioi lising kuntratre hena virus ase positive oire hari coronavirus ase na marmoraga si ki bigi masing ase kumza lising ani subna ani ahumda SARS na malem pumra siyan ki bigi masing nagi hele virus ase sandurok pamori ba China ge Hubei province ki capital Wuhan city da mioi lising amaga chahumlom virus ase nauna sandokre ngarang dagi ngasi forward the positive bas province asida mioi mariputra matoi lai khidre hari India rasu virus asi makhatana sandor tananaba akan section thorang lokatle odisha gi katak nupa ma virus asi launaram gadra haina singna badagi hospital laikanar matung test tobada negative oibadagi discharge tokre hari entrepreneurship ke lamda Manipur da machintung khalak liba Bright Enterprises na Thambal Manadagi Putokpa Bright Organic Lotus Tea and Mington medicinal value Yoba Chamana Makalamangasi launch Tokre Hariba Chamana Makalas in North AOC the Labor Classic Hotel da Manipur Sagna motivational speaker social scientist Dr. Danabir Lystrom Natwe Mitung and Oidon launch Tokibane launch Tobagi Toramada Bright Enterprises ki proprietor of the managing director Susaruk Yaki Panbayab the Bright Enterprises na Lamdamasigi Ningol Singidabag Ningol Kudol Hanamington by sanitary napkin so my pang putok rabane. ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯟꯅꯔꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯅ ꯌꯣꯝꯂꯕ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯥꯟꯅꯔꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯅꯍꯥ ꯃꯌꯥꯝ ꯑꯁꯤꯅ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕ ꯉꯝꯂꯒꯗꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕꯗꯣ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯊꯝꯕꯥꯜꯒꯤ ꯆꯥ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯕ꯭ꯔꯥꯏꯠ ꯑꯣꯔꯒꯥꯅꯤꯛ ꯂꯣꯇꯁ ꯇꯤ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯄꯨꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯔꯤꯁꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯛꯂꯕꯁꯨ ꯄꯕ꯭ꯂꯤꯛꯅ ꯀꯔꯤꯒꯨꯝꯕ ꯔꯤꯀꯛꯅꯥꯏꯖ ꯇꯧꯕꯤꯗ ꯇꯥꯔꯒꯗꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯃꯌꯥꯝ ꯊꯣꯛꯂꯛꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯌꯨꯁꯂꯦꯁꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯕ꯭ꯔꯥꯏꯠ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯄꯨꯊꯣꯛꯂꯤꯕ ꯆꯥ ꯃꯅꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯃꯤꯟꯅꯔꯁꯤ
Sri Sri Govindaji Bhakti Grantha Kendra Vidyalaya Imphal Sindh of Mangarak Suba Awards Presentation and Annual Function 2019-20 ngasi Mabli Delay Hanuman Thakur Gi Mandir Pangthokre Govindaji Temple Board Ki Supervisor B Rajendra Sharma Govindaji Bhakti Grantha Kendra Vidyalaya Gi President A Modu Amade Horticulture Department Gi Retired Joint Director Laishram Sarat Chandran Sarugyadan Pangthoki Thoramanda Laikhidraba Laik Haiba Amade Thiba Gi Guru Singi Mapamda Minute and 2 minute Lepton Kai Kumnaba Utki Nasiki Thoramanda the Laik Haiba Amade Thiba Guru Tarukta Sel Gi Manapi and Ikai Kumnaba Utpagalona Taubi Malkang Utki Lona Thinkrab Lalalub United National Liberation Front ki Lanmi Sangluf Manipur People's Army Linkat Kiba Sai Kuntram Doi Mapung Fabagi Mapokumun Thorum Pangthokre Mapokumun Thorum Adu UNLF Amadi MPA General Headquarter Central Headquarter at a unit sing Amadi Battalion Kuding Maktamai Pang Pangthok Kibani Hari UNLF ki Central Headquarter the Pangthok Pothoramda MPA Bulamjing Lamtak Liba Military Affairs Committee ki Chairman ki Thodang Supuri ba UNLF ki Chairman KH Pambay Yauna Maki Makhathaba Luchingba Singh Yauna Kader Singaluna na Pangthoki Thoramatu the MP ki Feral Chinkatuna Ningtam Lalau Thawai Tha Kraba Thoba Singi Mafamda Minute and 2 minute Leptunama de Lai Katuna Ikai Kumnaba Utki Thoramadu UNLF ki External Affairs ki HQ District Unit Sing, Local Unit Sing Amadi Atai Unit Sing the Su Pangthok Hari, Mapokumon Thoramadu Pangthok Pada, Pangal Gi Wakal Tauna Gi Amadi Sel Gi Mating Pirakiba, Mipum Kudimakta, UNLF Amadi MPNA, Tagat Pesupong Dorokli. Thawal District Labor Waikho Girls College Linkat Kibachahi Nifu Surapur Foundation Day Pangtokre Rusa Phase 1 Gimakade College Sig Nauna Saba Classroom Taruk Sanga Akre College Sig Anova Classroom Tarukado University and Higher Education Director ODB KH Dainana Honabi Matung in a Sangaki Thoramatu Manunchana College Sig Linkat Pada Chow Todang Low Kibam Mangada Kudol Potam Ikai Kumnavas Utki Lianda Folk and Classical Academy in Fall Gitarama Palak Suba Mapokuman Thoram Pangtokre Zen Dance Academy in Fall the Pangtok Thoram Adukamari Lerena Academy Sig Artist Sing Saruk Yabagal Yakiba Kanglai Saitaro Lina Mington Folk Dance Sunga Sidna Putoki Kanglai Saitaro Lina Mington Folk Dance Asi Maruina Manipurgi Tang Laba Sangai Siroi Lili Nongin Uning Tho Pengba Mari Polo Hadi Singa Sibu Kanan and Bigapandam the Putok Folk Dance Amane Ngasiki Thorma da Manipuri folk music amadi dance pu yokatna bagi pandam da kumzali singani subna amada sapung lakiba academy sigi child artist singi Dhyana Sloka utkiba galorana academy sigi artist singna saduk yaduna hari riha kom jagoi mau jagoi amadi lai harau bagi thogal jagoi sing lanthoki Ipak Films Production ki taram dorak suba annual conference sung Ipak Films na puthokpa hanba Indo Bangla Manipuri feature film Bangladesh ki sana tampha ki screening ngasi MSFDS te pangthokre Ipak Films Production na sindra pangthok ki thoram do Ipak Films Lifetime Achievement Award 2020 Ipak Achievers Award 2020 amasung Bangladesh ki sana tampha film da achobu thodang lo ki sing des tongan tongan ba award kya khushina ki Bangladesh ki sana tampha film ki director OC Maira na phongdorak pada Bangladesh te khundari ba maitai sing lady ba phibam mase Atop Lebak Sing the Kangan Raba Masung Manipur the Lady of Maite Singa, Achet Maria Purk Pangamnan, we pandam the film Masi Nam Kibin Hana Fondoraki.
Bangladesh ki sana tampa maruina puthokchari basi Bangladesh ta leiriba mitai singi yumlei kairei simalem da leiriba mitai pumnamakta karamaina leiri karamaina hingi haibadu utnana bagi damakta puthokchaba maduda pandam thamjaraga puthokchaba film ne maruina aikoina film asin namnana honabada aduki matik wakhi maramde aikoida visa gi amadi foreign passport ki ade khudongcha daba mayamduna aikoina puningi ba artist sing loina puba ngamjadaba adu aikoina puningi ba film namada changba macha pumnamak aikoina country amadi country amada chatnaba honabada thengnaba awaba pumnamak aikogi team sina mayuk najarakanda film si puthokpani aduga film sina karigumada Bangladesh ki sanatam pha sina aikoi miyamna nungsibidana Bangladesh ki mitai bu nungsibidana malemda leireba mitai sing punsanmada kariguma kharadang mateng pangba ngamjaragadi puthokchabagi mahiya le haidana khanjagani. Cultural Forum Manipur Sindra Ibi Kwarakum Sunitana Iba Thamoigi Mapau Hanam Tonba Isai Larika Mangasi Fonkray Hyderabad Larigasi Infalgi Manipur Legislative Assembly Museum Gi Mini Auditorium da Manipur University of Culture Gi Hanagi Vice Chancellor Professor Naurem Khagendrana Atu Mithunglen Oiduna Fonki Bani. United Committee 5055S Group Sangangai Sindun RK Fortune Developers Private Limited ki Managing Director RK Rameshwar bu okpagi thorma mangasi pangthokre Pasoi constituency ki manung channel riba miyam gi damak RK Rameshwar na sakwa thorang gi lamda thabak thorum kya paikat pagi damak mak pu ikai khumna bu utpo oina thorma si pangthokpani hari More Police Nilpa Lak Kulongi Mamal Oigada Popi Maru Bora Humputra Mangamadi Mapalebaki Pusila Puchurup Box Chani Rom Fagat Pangam Cray Popi Maru Surup Singado Ngarang Numidang Infal More Lambigi Ima Kondong Laremit Level More Police Check Posta Check to Matam the Favangam Kibani Harry Popi Maru Bora Humputra Mangam Surup Box Chani Edo Tongan Tongan Magari Ahum the Hap to the Pura Kibani Harry Hiramasagamadi Lena More Police na Kiasamasu local Harry. Hauzik Sanabik Pauda, Laibakasiga, Lora Athlete Sing Marie Henman Sarugadu, Nasidagi Infalgi, Kumalampak, Many Stadium da Nifumatoric Supernational Masters Athletics Championship, Chief Minister Nongtum Biren Haudokray. Championship si Haudopi Sarukamoin athletes in the Chatkiba Mass Pass Aduda, Chief Minister N Virena Salute Peter OK. Thoromadu Marilena, Chief Minister and Fondo Kibada, Manipur Yumbu, the National Gita Koiriba, Master Athletics Championship, Mapangto Pangambasi, Nungai Poe, Asuguma Championship, Sina, Levagasi Amato in a Punsin Namgani have a walk from Pondo Laduna, Sarugyari Sanaro Singa, Mating Lena Shannon and Rubber Pauzil Piki, Championship Aduda, Manipurgi, Nupa Madin Nupi. Sanaroi Chama Yankairam, Yauna Puna Sanaroi Listing Mariromna, track and field events in the Atoyan Tanagadori, Masters Athletics Federation of India, Gimiang Makada, Manipur Masters Athletics Association, Indonesia Tagador Championship Ase, Haudopaki Thorum, the CF and PD Minister Karam Sam, World Masters Athletics Ki President Stan Parkin, Masters Athletics Federation of India Ki President Dharambir Dhilono Chingba, Masak Naiba Muyasu Sarugyaki. This type of meet will bring unity and understandings between the different community of the countries of the world, and above that, health, keeping healthy. So in the Western country, we used to remark that life is start after 60s. Similarly, nowadays in India also, many people has taken care of our health. This type of championship not only brings unity, not only brings the understanding, also it spreads the message of peace, message of love to each other in the world. And I hope this tournament, this championship will bring understanding and will make a one India and will make stronger to make a one India. And as the report just mentioned that the Indian team is going to be selected from this current championship, I wish a perfect and a competent team will be selected and can participate and get some more medals from the previous years in the coming international competition. Mapan Suba Harauro Trophy State Level Village Open Football Tournament Nasidiki Sanaba Hokre Youth Modern Club Harauro Sinduna Club Sanabunga Sanaba Hokiba Football Tournament Singasi An Sanakiba Group A League match Saduda
Mamang say winner oikiba Salo FC amade Youth Modern Club team e harauruna panjal amam chanaduna match draw oiki team kunithoina group marathon khaidok tun ngasidi ki sana bahaukiba football tournament segi hayeng makhata league match mari sanagani. Tarahumdoi suba Manipur State League North Imphal Sporting Association Thangwiban Mai Pakre Kumukcham Joy Kishan Kisan Makada All Manipur Football Association is in the Football League singing as a Sana Kibani League North Imphal Sporting Association Thangwiban Class Kaina Panjal Ani Sinoda Mighty Piki Satariba Manipur Quite Job of Football League Sida Manipur Tongan Mafam Singing Lako Football Team Taramang and Sarugyari Hayeng Sanagaba Super League UKV Churachan Puramasung Muvan Lai Athletics Kampokwiga Mari Super League Neroka FC Sangak from Amadi ZSC Anina Lamba Taunagani. Hausi Chathariba Football League Sida Satnagada Chatap Fatap Singi Maramda Amfagi President M. Ratan Kumana Lamdamasigi Miamda Paudam Pirakli. Team Tramanga Sure, Handaki Aduna Koyi Masina, Liki Sabi regulation, Sataba Hogari, Satariba, MSL, Team Manga relegation Togani, Team Manga Sinamu relegation Torgamasi, Akoi Ampana, Handaki can also the seasons that loans Togani Ampa Kapana. Adamasis, Team Mangasi, Aduda, Handaraga, Winners Cup, Team Tariat Amana, Team Tarani, Toisina, Akoi Handaki Hogudoriba, the Ampa Cups, the Monisman Sargani, Ampa Cups, the winners in a Koi Stelictus Manasangapa, or the Stelictagi relegations in a Ampa Cup. Hanadi Stelictagi Handarapa, Relegator was a direct my district Sanarami, Adugi Masigi, was a son of Honabagi Kanosi, Akona Sumogi, Hene interest line number, development line number, Sumana Simasuma, Hangdok Pana Kogi. Anif Suba and Dhiren Singh Memorial State Level Sub-Junior Boys and Girls Artistic and Aerobic Gymnastics Championship Nasiloshan Kray All Manipur Gymnastics Association Ying Makada Kumalampak ki Indoor Stadium Sana Kiba Championship Sagi Under 14 Boys ki floor exercise da H. Dev Nag TH Avinas Amadiki H. Laxman na Ahanba Aniswum Sung Om Suba position Tabangam na Kibagalona Gangdu Basiking Sana Kiba parallel bar Gimasana da ki H. Laxman na Ahanba position Lona O Umazit Amadi K. Neldis Anina Anisuba Amadi Om Suba position Sing Tabangam na Ki Dr. N. Binabona Madi Maki Manu Sentang Makada Chatariba Championship Basida, Manipur Tongan Ba, Mapam Singing Lak for Sub Junior Boys Sanaroi, Contrataruk, Madi Sub Junior Girls Sanaroi, Contrataruk, Puna Gymnast, Humputra Nitoina Tongan Gymnastic Masana Singda, Atoy Ahen Tanaki. Championship Basiging Asigilation Migacham Thoromuda, veteran politician Ozoi Gymnastic Federation of India, General Secretary of the All Manipur Gymnastics Association, President Dr. S. Santikumar Amadi, Infaliski, DYASOY, Boni Loinana, Gymnastic Masana, Pamjaba, Lamdamasigi, Masaknai, Muyasu Sarugaki. Bishnupur District Wushu Association Yimyang Makada Wushu Training School Ning Taukong Nasinbur Chatarapa First Inter-District Sanda Championship 2020 Ngasiloshan Kray Ning Taukong Bazar Community Hall Pang Toki Beloshan Mikitorum the Wushu Association of Manipur Ad hoc Committee Chairman Gozendro International Kung Fu and Kickboxing founder R.K. Vega Chandra Ningthau Kong Municipal Council Chairperson L. Ivungona Atoy Mitunglen Singwen Sarukyaki Taubal Infal East Infal West Bishnupura Badisai Infal Center Gipuna Tim Taruki Sanaroi Cham Humpuna Sarukyaki tournament da host Oriba Bishnupur District Team na gold medal Tara Taruk silver medal Tara bronze medal Taruk Fanguna team champion Oibangamki Loinana Sai Infal Center Team na gold medal Tara Nitoy silver Mari bronze Fangduna runners up team Taki. Ziribam District Taekwondo Academy na Sinduna Chatarak Pahanba Ziri Cup Memorial Manipur State Open Taekwondo Championship 2020 Ngasiloshan Kray Manipur Made Assam ki Tongan District Kayadagi Lako Sanaroi Chani Rom Sar Yaduna Ziribam ki Babu Prad Laiba R.K. Sana Tombi Devi Vidyalaya ki Auditorium the Pangto Kip Thorum da Tongan category sing the Makung Matang Tarak Sanaroi Singda Mana Matumsu Yentoki Puna Tim Tarian Saruyadana Pangto Kip Championship Baduda Ziribam District Taekwondo Academy na champion Amasung TKC Nambol runners up team Oiki
loisinmagi thoramadda Ziribam gi social worker and Buddha Chandra ZDTA gi president I Tavung TFM gi general secretary P Olen Susaruk yaki Huel lalong Manipur Thang Ta Cultural Association Irilbungna Thang Ta gi sarugam oina nauna putokpa sing tam sung thang chungoi China bahana khangna ba production mangasi utkrei Irilbung the Labour Association is sanglen the Pangtoki but Horamudu Mari Lena and the Pangtokiba Ahan Chief Minister Martial Arts Thang Ta JB mid 2020 the Sarugyada Manaka Lor Kraba Association is Sanaroyam Sung Association for Pauna Memorial Arts and Rural Development Services Wangkim gi Sanaro ising Okpagalon and Kudol Port Peter Punging Tawaki Taurumada Sagnare Theatre Director Nabaware Pamasung Huel Lalong Manipur Thang Ta Cultural Association Irungbunge Director K Sana Toibana Chingba Masaknabi Muya Susaruyaki Matanga sa bulletin say tensions at ringing among headlines of Manipuri. Manipur Popi Pambi Paktan and Tagalik was a thing ahead of the Lomis in the Ganja Tabi Yaba Pitoko Kaktan, Oigan Haina, Napi additional SPTH Brindana Pongo Cray. In Falwes Kimayang Lanjing Tamanga 33 by 11 kV power substation among us, Chief Minister Nongtum Birena Sanga to the Miam Sinacray. Oza Singh Teresu PP Dabing Matang Sanction Kongjang Yuaroshin Sayola Sigaman Galangang Purak Trabade, Desam Kongjang Sanction had Lauto Cray. Amasung Levagasi Aloeraba, athlete Lissing Mari Him, the Sarugyaduna, Kumalampak, Main Stadium, the Nikumat Suba, National Master Athletics Championship, Chief Minister N. Biren Auto Cray.